Escort ka loinana lakhibi Manipuri Police ki IPS officer ama AR Gi Rifleman amana physical assault ka loinana molest toubagi wakatkhre. Escort ka loinana lakhibi Yairipok Police Station gi SDPO IPS officer Anupambu Kudeng Thavi da leiba taraga nithoi suba Assam Rifles ki Rifleman amana mafam aduda physical assault taubaga loinana molest taukhre haina Anupam masana Technopol Police ta wakatkhre. Anupam masana wakat kiva cherol aduda mahak ngarang ayuk pung nipan rom tabada Escort ka loinana official oina Moreh da thabak ama chatluraga halakpada Kudeng Thavi post yorokpada taraga nithoi suba Assam Rifles ki B company gi Rifleman PK Pandena Rifleman manga ga loinana gari khama ga loinana physical assault taubaga loinana molest tauki loinana Rifleman aduna phajadaba wahi wata kaya sijinabaga loinana ahing athengba fauba detain tawduna thamki. CM amadi DGP da pau pirabasu thadok loi mahak masagi I card ullaba phauba kihanbagi thabak chathaki senior officer sing da pau pina bahonabada mobile phone phauba munna bahonaki tungda kunga taruk suba Assam Rifles ki brigadier laktuna wari sanaraba matungda mahakbu thadorakhi asigumba Rifleman asigi mathakta ain gi oiba action lokhat piyo haina cherol aduda yauri.